ngasi numidang waramda phongkiba kanglaipak ki maira pause na phongli Kuki Militants Singna sugnu da leptana nomai amasung bom kapsilakli Khul Ngakpasingna Kuki Militants Takthoknaba Hotnabada Central Force Singna Athingba pi Khul Ngakpana hai mapung meba paw pathok sake taminasi February ge tara mari dage hona Kuki Militants Singna makoi ge kem oina season nariba dongyang amadi laloi faina singba mafam sing dage sugnu gi tongan tongan ba mafam da bom amadi nomai kapsinduna landarak pa leptri hairi ngarang ekto ge hona ahing supa Kuki Militants Singna pampi bom na singba kaya sugnu da kapsilaktuna landarak ki Khul Ngakpasingna su handuna nomai kapsin ki khutoknaba asida Kuki kaya sirangani haina thajanari pausi asina Khul Ngakpasing dagi phangba pawgi matung inadi Kuki terrorist singna sugnu romda nomai kapsilakpham amadi dongyang hairiba mafam asida changchinduna Kuki Militants Sing takthokke haibada mafam aduda lairiba Central Force singna athingba piduna changhande makoina athingba pidrabadi Kuki Militants Sing di yamna laina takthokpa ngamgani hairi pawasina hai ngasi ayuk angan madasu laloi fai hairiba Kuki Militants Sing gi kem asida kesper manba gari amada Kuki Militants Sing amadi khulai paiba sing puraga hairiba thadaramlaga kesper adu mafam adudagi amuk handuna chatkiba drone gi mateng dagi uwa phangi maduna Kuki Militants Sing gi mateng asi AR na phong na panglabra haibagi singnaba amasu yamna sauna leire maduna makoi gi camp sing thugaina ba Khul Ngakpasing na sangsinaba honabada sugnu da leiriba Central Force sing na athingba pibadagi Kuki Militants Sing takthokpa ngamdabani hairi Kuki Militants Sing na ngarang numidang dagi hona kapsil lakpa bom amadi nongmaina khwaidagi hena kanba safu piribasi kumbi turel mapalda taba khulsingdani aduga kapsilakpa bomna sugnu bazar phawba yoselai maduna khunjasing ayamba masa masagi yumda leiba ngamnadre kapsilakpa bom sing adugi marakta pokhaidaba bom kharasu thengnabadagi ngasi ayuk police ki kangbu laktuna bom sing adu recover tawki hairi